ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯁꯤꯜꯆꯔ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯁꯦ ꯉꯁꯤ ꯁꯤꯜꯆꯔꯗ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯊꯦꯡꯅꯒꯗꯕꯀꯣ ꯑꯗꯨꯒ ꯃꯥꯒ ꯑꯩ ꯄꯥꯔꯂꯔ ꯆꯪꯉꯛꯀꯅꯦꯕ ꯑꯗꯒꯤ ꯄꯣꯠꯁꯨ ꯈꯔ ꯂꯩꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯔꯣꯛꯄꯨꯔ ꯌꯧꯁꯜꯂꯛꯑꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯀꯦꯄꯤꯇꯦꯜ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯂꯥꯛꯑꯦ ꯃꯥ ꯌꯧꯕꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ওটা 20 টাকা উঠে যা 20 টাকা চন্দ্রমণি দাও ওই বিচ্ছু বটে ওই দিকে যা সামনে যা 20 টাকা চন্দ্রমণি দাও ওটা কোনটা কোনটা ও বড়টা নি 20 টাকা চন্দ্রমণি দাও ওটা hꯧji imanabidо ngaibo ina photo na lawya ina khong na oina lai hꯧji photo na boy imanabidо ko kaya makam mo ina ngai ge na ngai rakre lai na photo bali ge siga anauba hangba V2 do siga leire siga leire na sang siga changi do ini Manabi Jawatri Zaura sigane ngasai imanabi habdo la e masu siya leire magi ngasi spa tawni hai sam Chemiragi parlor dane
ꯏꯃꯥꯟꯅꯕꯤꯒꯤ ꯁ꯭ꯄꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯈꯤꯅꯤ ꯕꯖꯥꯔꯗꯒꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯀꯩꯅꯣꯝꯁꯨ ꯆꯥꯈ꯭ꯔꯅꯤ ꯆꯥꯛꯒ ꯂꯥꯝꯕꯁꯤꯒ ꯁꯤ ꯀꯨꯝꯕꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯦ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯅꯣ ꯁꯣꯝ ꯆꯠꯂꯝꯅꯤꯅ ꯀꯗꯥꯏ ꯆꯥꯅꯤ ꯅꯪ ꯀꯩꯅꯣ ꯂꯧꯗꯣꯏꯁꯦ ꯍꯣꯏ ꯈꯣꯡꯅ ꯊꯣꯛꯂꯛꯑꯦ ꯄꯣꯠ ꯂꯧꯒꯦꯅ ꯈꯣꯡꯅ ꯆꯠꯂꯤ ꯏꯃꯥꯟꯅꯕꯤꯒꯤ ꯕ꯭ꯂꯥꯎꯁ ꯂꯧꯕ ꯂꯥꯛꯏꯅꯤ ꯍꯣꯏ ꯀꯩꯅꯣꯝ ꯆꯥꯒꯦꯅ ꯆꯪꯉꯦ ꯁꯤꯗ ꯀꯩ ꯆꯥꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯔꯤ ꯆꯥꯒꯗꯕ ꯍꯥꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯆꯪꯉꯒ ꯆꯥꯁꯤꯜꯂꯁꯦꯅ ꯀꯩꯅꯣ ꯆꯥꯔꯅꯤ ꯍꯥꯏꯈ꯭ꯔꯦ ꯉꯥꯏꯔꯤ ꯄꯣꯔꯛꯄ ꯉꯥꯏꯔꯤ Plate thầu lại Hồn lạc đi lại cha nó bớt lại dầu đi cha lagi pada di ma'am lại cha nó bớt ngay pada si dua orang saya cha kì game đó cha bao rồi đấy lấy cha rồi đi sao bao rồi rồi cô bác kiếm dầu đấy đi có cái tàu đi